Bom Pokhaihankhibagi Thoudok Leingakna Chennabasing Athuba Matam Manungda CHEIRAK PIGADABANI HAINA SALAI KANBA SKL gi MAIKEIDAGI PHONGDORAKLI SKL gi Secretary General Kangleicha Khanganbana Khudek piduna Thadorakpa Cherolamada Irang asina maram oiduna lanjena kibadagi mi leinadraba Saiton gi yumsingda kuki singna bom sizinaduna landaduna mitam miyoi ani sokhan kibasi paliba lenga asiga achauba asonba mani lanjenaduna leiriba IDP sing masa masa gi mayumda hanjana ba khongthang lokhalingai manung asida Kuki singna bom sizinaduna landara kiba asi masina ahanba nate haukiba kumjali sing aniga kunmangagi December thada Phogakchaw ikaidasu bom sizinaduna mayumda changnaba hotnariba mitam miyamda landaba laikre Thoudok aduga mari leinana maralaiba sing matik chaba CHEIRAK pinaba taksinduna laklabasu ngasi fawba paliba PR Leingak asina karigumba amatta thabakta onthokpagi mami tadri CHEIRAK asida bom gi landa Bom gi landa asi amuk chatharakiba haibasi paliba Leingak asina logi mayokta leibasingda karisu tawba ngamdana leire haibada haimanba thokloi tangdu leitaba phibamda lakpagi mami hek taba khudingi mitam miyamda nongmai bom sizinaduna landa ba haibasi lamdam asida tangdu leitaba pamdaba lan pamba logi mayokta leiba miyoising lengdana leiri haibagi khudamni masida Leingakna tuminna leisilibasi chumde mara leiba logi mayokta leiba mitam miyamda landariba kukising athuba matamgi manungda Paduna, Labour Sigi rule of law, Chetnaba Labak Hypedu, PR Lenga Asina Utkadabani, Amasung Masagi, Maramdamda, Lanjanaduna Lehaliba, IDP Singbu, Athuba Matamda, Mayum da Hanjan Handuna, Tangdu Leta Bapunsida, Lehengadabani, Luinana Saitongi, Bomgi, Landa, Aduga Mari Lainana, Laibak Miam Namara Labor Sing Fanaba Amadi, CHEIRAK Pinaba Changsilakpa Democratic Oiba, Kongjang Kuding Makta, Salai Kanba Lupna Suma Pungfana Sawatkan Haiba Wafam Tamlakli.